ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄꯗꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯆꯪꯕ ꯍꯧꯔꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯒꯤ ꯑꯣꯏꯕ ꯑꯃ ꯑꯅꯤꯛꯇ ꯍꯥꯏꯖꯒꯦꯕꯀꯣ ꯃꯌꯥꯝꯗꯀꯣ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯒ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯆꯥꯡ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕ ꯀꯥꯟꯗ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨ ꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯂꯦꯖ ꯂꯩꯇꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯒ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯒ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯏꯑꯕꯀꯣ ꯃꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯐꯖꯅ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯒꯤ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯥꯟꯕ ꯌꯥꯎꯋꯦꯕꯀꯣ ꯄꯤꯔꯣꯀꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯒꯀꯣ ꯚꯤꯗꯤꯑꯣꯗꯣ ꯑꯩꯗꯤꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤꯕꯨ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯗ꯭ꯔꯁꯨ ꯑꯇꯣꯞꯄꯅꯕꯨ ꯑꯗꯨꯝ ꯑꯅꯧꯕ ꯑꯣꯏꯔꯁꯨꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯧꯕꯒꯤ ꯑꯩ ꯋꯥ ꯑꯃ ꯑꯅꯤ ꯈꯛꯇ ꯍꯥꯏꯖꯒꯦꯅꯁꯨ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯏꯟꯁꯥꯡꯁꯨ ꯁꯦꯝꯕꯒꯤꯀꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯕ꯭ꯂꯣꯛꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤ 10Kꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯑꯗꯨ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯅꯤ ꯈꯛꯇ ꯁꯨꯝ ꯊꯝꯖꯅꯤꯡꯕꯒꯤꯀꯣ ꯁꯨꯝ ꯇꯧꯖꯕꯩ ꯋꯥꯅꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯏꯖꯔꯝꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯏꯟꯁꯥꯡꯗꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯅ ꯀꯩꯅꯣꯅꯦ ꯃꯀꯟꯒ ꯀꯩꯅꯣ ꯄꯥꯔꯠꯇꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯥꯝꯕ ꯅꯠꯇꯦ ꯁꯤ ꯈꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨ 100Kꯒ ꯌꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯒꯅꯤꯕꯀꯣ ꯑꯗꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯔꯁꯤ ꯑꯁꯤꯗ ꯃꯥꯒꯤ ꯄꯥꯔꯠꯈꯩꯗꯨ ꯂꯩꯔꯦꯕꯀꯣ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯝꯁꯤꯗ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯊꯕꯛ ꯇꯧꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄꯗꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥꯁꯦ ꯆꯪꯕ ꯍꯧꯔꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨ ꯄꯩꯁꯥ ꯆꯪꯕ ꯍꯧꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯕ ꯍꯧꯕꯗꯣ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯈꯨꯠꯇꯗꯤ ꯌꯧꯕ ꯅꯠꯇ꯭ꯔꯦꯕꯀꯣ ꯄ꯭ꯔꯣꯁꯦꯁ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯕꯨꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯥꯔꯠꯅꯔ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯃꯌꯥꯝꯅꯁꯨ ꯌꯥꯎꯍꯟꯕꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯗꯣ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯀꯣ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯔ ꯃꯆꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯁꯨ ꯃꯆꯥꯅꯤꯅ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯕꯀꯣ ꯑꯃꯅ ꯑꯃꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯉꯁꯤ 10Kꯒ ꯌꯧꯔꯛꯏꯁꯤꯁꯨ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕꯀꯣ ꯑꯁꯤꯒꯤ ꯌꯧꯅꯕ ꯃꯤꯗꯤ 100K ꯌꯧꯕꯒꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯁꯨꯝ 10K ꯌꯧꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯖꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣꯅꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯏꯟꯈꯠꯂꯛꯏꯕ ꯌꯨꯇ꯭ꯌꯨꯕ ꯑꯅꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯀꯥꯎꯟ ꯑꯅꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯤꯁꯨ ꯍꯣꯠꯅꯕ ꯀꯜꯂꯒꯀꯣ ꯃꯥꯏ ꯄꯥꯛꯄ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯄꯨꯔꯥ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯕꯨꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤ ꯆꯦꯅꯦꯜꯁꯤ ꯌꯥꯝ ꯄꯤꯛꯏꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯏꯅꯦ ꯁꯨꯁꯨ ꯑꯥꯏꯒꯄ ꯚꯤꯗꯤꯑꯣ ꯅꯝ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯕꯀꯣ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯒꯨꯝꯕꯩ ꯃꯔꯝꯗ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯣ ꯌꯥꯝꯅ ꯂꯛꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁ ꯀꯩꯁꯨ ꯐꯪꯍꯟꯗꯕ ꯑꯩꯈꯣꯏꯅ ꯋꯥꯅ ꯅꯝꯂꯒ ꯑꯗꯒꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯆꯔꯁꯨ ꯚ꯭ꯌꯨꯁꯀꯨꯝꯕ ꯐꯪꯍꯟꯗꯕ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯅ ꯌꯥꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯅ ꯆꯥꯡꯌꯦꯡ ꯐꯖꯅ ꯌꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯒꯒꯦ ꯍꯥꯏꯕꯗꯣꯀꯣ ꯀꯗꯥꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯑꯩꯁꯨ ꯈꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅꯕꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯐꯔꯛꯑꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯪ
ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯡꯍꯟꯅꯕꯁꯦ ꯃꯁꯤꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯀꯣ ꯅꯤꯡꯕꯨ ꯅꯤꯡꯍꯟꯅꯔꯕ ꯑꯗꯨꯝ ꯁꯣꯏꯔꯦ ꯃꯣꯏꯒꯤꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯗꯨꯝ ꯈꯔ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯊꯨꯅ ꯊꯥꯒꯠꯂꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯩꯅ ꯑꯉꯝꯕꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯃꯌꯥꯝꯒꯤꯀꯣ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯑꯃ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯆꯦꯅꯦꯜ ꯑꯃ ꯃꯣꯅꯤꯇꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯍꯥꯟꯅꯗꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏꯒꯨꯝꯕꯗꯤ ꯂꯥꯏꯅ ꯀꯥꯈꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯅ ꯃꯤ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯉꯝꯅꯕꯒꯤ ꯆꯥꯡ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕ ꯀꯥꯟꯗ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨ ꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯂꯦꯖ ꯂꯩꯇꯕꯁꯤꯡ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯒ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯐꯖꯕ ꯊꯥꯒꯠꯂꯒ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯌꯥꯏꯑꯕꯀꯣ ꯃꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯐꯖꯅ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯒꯤ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯐꯖꯅ ꯇꯥꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯁ꯭ꯄꯣꯟꯁꯔꯒꯨꯝꯕ ꯇꯧꯕ ꯍꯥꯏ ꯀꯥꯟꯗ ꯁꯤꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯥꯡ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯑꯩ ꯀꯩꯝꯇꯕꯨꯗꯤ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯤꯡꯖꯕꯗꯣ ꯊꯨꯡꯂꯛꯑꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯅ ꯁꯤꯌꯔ ꯇꯧꯕꯤꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯁꯤꯌꯔ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯁꯤꯗꯤ ꯍꯥꯏꯔꯣꯏꯒꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣ ꯄꯩꯁꯥ ꯐꯪꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯐꯪꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯐꯪꯕ ꯅꯠꯇꯦ ꯑꯦꯀꯥꯎꯟꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯦꯁꯦꯟꯁ ꯍꯥꯡꯈꯤꯗꯧ ꯋꯥꯠꯂꯤꯕꯀꯣ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃꯒ ꯄꯥꯟ ꯀꯥꯔꯗ ꯑꯃꯒ ꯆꯪꯈꯤꯅꯤꯕꯀꯣ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯈꯨꯠꯇ ꯐꯪꯕ ꯍꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯝ ꯌꯥꯝ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯐꯖꯕ ꯁꯦꯝꯃꯒ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯁꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯞꯄꯣꯔꯠ ꯀꯩꯀꯥꯁꯦꯀꯣ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦꯕ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗꯀꯣ ꯁꯨꯝ ꯍꯩꯊꯤꯗꯧ ꯈꯛꯇ ꯇꯧꯔꯒ ꯂꯩꯕꯅ ꯅꯝꯕ ꯃꯥꯜꯂꯦ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯡꯁꯨ ꯂꯩꯀꯣ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯍꯤꯔꯝꯗꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯝ ꯎꯕ ꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯁ ꯊꯥꯡꯒꯩ ꯁꯦꯡꯅ ꯁꯞꯄꯣꯔꯇꯔꯒꯨꯝꯕ ꯌꯥꯝꯃꯝꯃꯒꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯇꯧꯗꯣꯏꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯏꯑꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯁꯨ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯔꯒ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯀꯥꯏꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯄꯩꯁꯥꯗꯣ ꯇꯥꯟꯃꯤꯟꯅꯔꯒ ꯄꯩꯁꯥꯒꯤ ꯉꯥꯛꯇꯁꯨ ꯈꯟꯕ ꯌꯥꯗꯦ ꯄꯩꯁꯥꯒꯤ ꯉꯥꯛꯇ ꯈꯜꯂꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯌꯥꯅꯀꯣ ꯄꯩꯁꯥꯒꯤ ꯉꯥꯛꯇ ꯈꯜꯂꯕ ꯑꯗꯨꯝ ꯇꯣꯛꯑꯦ ꯈꯨꯗꯛꯇ ꯄꯩꯁꯥꯒꯤ ꯈꯜꯂꯗꯤ ꯁꯣꯏ ꯄꯩꯁꯥꯒꯤꯕꯨꯗꯤ ꯇꯧꯏꯅꯦ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯉꯥꯛꯇꯗ ꯈꯟꯕ ꯌꯥꯗꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯐꯣꯟꯁꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ 9 ꯍꯦꯛ ꯍꯦꯟꯕꯒ ꯃꯇꯣꯟꯗ ꯂꯦꯞꯄꯦꯕꯀꯣ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯁꯦꯝꯒꯦꯁꯨ ꯇꯧꯔꯨꯕꯅꯤ ꯌꯥꯗꯕꯀꯣ ꯑꯗꯨꯅꯦ ꯑꯁꯤ ꯂꯩꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯩꯇꯥꯟꯗ ꯊꯣꯡꯒꯦ ꯃꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯡ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯁꯤꯡ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯃꯩꯇꯥꯟ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗꯩ ꯂꯧꯔꯛꯄ ꯑꯣꯏꯔꯝꯅꯦꯕꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯂꯣꯛꯄꯒꯤꯅꯦꯕꯀꯣ ꯁꯤ ꯆꯅꯝ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯄꯤꯛꯇ꯭ꯔꯨ ꯉꯥꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯆꯅꯝꯗꯣ ꯁꯤ ꯆꯥꯎꯔꯗꯤ ꯌꯥꯝꯒꯗꯕ ꯆꯅꯝꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯃꯇꯝꯗꯀꯣ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯈꯪꯉꯒꯁꯨ ꯃꯌꯥꯝ ꯄꯨꯂꯞꯇꯤ ꯑꯩ ꯍꯥꯏꯕꯗ ꯌꯥꯝ ꯁꯥꯡꯒꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯁꯨ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯔꯛꯈꯤꯕꯀꯣ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯃꯥꯒꯤ ꯃꯆꯥꯛꯁꯤꯡꯗꯣ ꯑꯃꯃꯝꯇ ꯈꯥꯏꯔꯒ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯦꯕ ꯆꯍꯤꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯗꯤ ꯃꯌꯥꯝ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯅ ꯄꯨꯔꯥ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 100 200 300K ꯌꯧꯕꯒꯤ ꯃꯑꯣꯡꯗ ꯈꯜꯂꯒ ꯉꯥꯡꯉꯦ ꯍꯥꯏꯕꯗꯤ ꯋꯥꯈꯟꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀோ ꯑꯗꯨ ꯈꯟꯕꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯩꯔꯥ ꯈꯪꯗꯦ ꯑꯩꯅ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯄꯤꯛꯆꯔꯤꯕꯀꯣ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯌꯥꯝ ꯄꯤꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ
ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯌꯨꯇꯨꯕꯇ ꯇꯧꯔꯒ ꯌꯨꯇꯨꯕꯁꯦ ꯇꯧꯔꯒ ꯐꯖꯅ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯅꯤꯡꯕꯒꯤ ꯊꯝꯖꯕꯅꯦꯕꯀꯣ ꯌꯨꯇꯨꯕꯔ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯗꯤ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯐꯤꯜꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯅ ꯌꯨꯇꯨꯕꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯝꯃꯒꯦ ꯌꯨꯇꯨꯕꯁꯦ ꯍꯧꯒꯦ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣ ꯐꯣꯟ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦꯕꯀꯣ ꯐꯣꯟ ꯑꯃꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯅꯝꯕ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯧꯔꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯗꯨ ꯌꯨꯇꯨꯕꯇꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯥꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯥꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯑꯩꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯃ ꯑꯅꯤꯛꯇ ꯍꯥꯏꯖꯒꯦꯕꯀꯣ ꯃꯌꯥꯝꯗꯀꯣ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯃꯒ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯥꯝꯕꯒꯤ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯁꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯁे ꯌꯨꯝꯁꯤꯒꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯈꯔ ꯑꯩꯅ ꯉꯥꯛꯇ ꯄꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯤꯡꯉꯤꯕꯁꯤꯒ ꯑꯩꯅ ꯇꯧꯊꯣꯛꯏꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯩꯅ ꯅꯝꯅꯤꯡꯕꯁꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯁꯀꯨꯝꯕ ꯇꯧꯕ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯨꯝ ꯅꯝꯕ ꯆꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯁꯨꯔ ꯆꯠꯂꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝꯗꯣ ꯑꯗꯨ ꯆꯠꯀꯗꯕꯗꯣ ꯃꯇꯝꯗꯨꯁꯨ ꯅꯪꯅꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯌꯨꯇꯨꯕꯇꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯥꯝꯕꯅꯤꯅ ꯑꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯃꯃꯨꯛ ꯍꯥꯏꯔꯒ ꯑꯩ ꯃꯨꯛꯕꯥꯡꯗ ꯑꯣꯟꯊꯣꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯁ ꯃꯁꯤ ꯐꯔꯅꯤ ꯊꯕꯛꯅꯒ ꯋꯥꯅ ꯆꯠꯂꯒ ꯍꯜꯂꯛꯑꯀꯥꯟꯗ ꯆꯥꯛ ꯂꯥꯝꯕꯒꯤꯗꯣ ꯑꯗꯨꯒꯨꯝꯕꯩꯗꯁꯨ ꯄ꯭ꯂꯥꯟ ꯈꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯌꯥꯝꯅꯕꯨꯗꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨ ꯁꯥꯡꯉꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯌꯥꯝ ꯌꯨꯇꯨꯕ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯏꯟꯀꯃꯤꯡ ꯀꯣꯜꯗꯤ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯁꯤꯝꯗꯣ ꯐꯣꯟ ꯄꯩꯁꯥ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯀꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯅꯔꯒꯀꯣ ꯚꯤꯗꯤꯑꯣꯗꯣ ꯑꯩꯗꯤꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤꯕꯨ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯗ꯭ꯔꯁꯨ ꯑꯇꯣꯞꯄꯅꯤꯕꯨ ꯑꯗꯨꯝ ꯑꯅꯧꯕ ꯑꯣꯏꯔꯁꯨꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯍꯥꯏꯃꯟꯗꯅ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯐꯣꯡꯗꯣꯛꯄꯁꯦ ꯈꯔꯗꯤ ꯌꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯇꯨꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯣꯏꯟꯗ ꯂꯥꯛꯑꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯉꯥꯡꯁꯨ ꯄꯣꯏꯟ ꯅꯠꯇ꯭ꯔꯦ ꯏꯇꯣꯝꯇ ꯈꯜꯂꯦ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯣꯠꯅꯕ ꯀꯟꯁꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯠꯅꯕ ꯀꯟꯁꯤ ꯌꯨꯇꯨꯕꯅ ꯀꯌꯥꯃꯨꯛ ꯅꯪ ꯈꯥꯡꯕ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯀꯌꯥꯃꯨꯛ ꯇꯧꯒꯅꯦꯕꯀꯣ ꯅꯪ ꯑꯁ ꯄꯨꯔꯥ ꯌꯨꯇꯨꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯨ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨ ꯂꯥꯛꯂꯕ ꯐꯥꯎꯗ ꯅꯪ ꯂꯩꯇ꯭ꯔ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯑꯩꯗꯧꯅ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯐꯥꯎꯗ ꯃꯨꯛꯕꯥꯡ ꯂꯧꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯩ ꯁꯛꯇꯤ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯌꯨꯇꯨꯕꯇꯣ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯑꯃꯒ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯤꯅ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯧꯍꯜꯂꯦꯀꯣ ꯑꯩꯕꯨ ꯑꯗꯨ ꯌꯧꯍꯟꯕꯤꯕꯗꯣ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯆꯕꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯌꯨꯇꯨꯕꯀꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯇꯨꯕꯀꯤ ꯇꯤꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯁꯨ ꯌꯥꯎꯔꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯎꯕꯗꯣ ꯑꯗꯨ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨ ꯋꯥꯠꯄ ꯃꯇꯝꯗ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯨꯔꯥ ꯀꯣꯛꯁꯦ ꯄꯨꯔꯥ ꯆꯥꯏꯈꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯆꯥꯗꯕ ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯕꯨ ꯅꯝꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒꯀꯣ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯔꯒ ꯅꯝꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯃꯥꯁꯨ ꯀꯟꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯍꯥꯟꯅꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯊꯣꯡ ꯊꯥꯛꯄ ꯈꯣꯠꯄ ꯀꯩꯁꯦꯀꯣ ꯃꯥꯅ ꯇꯧꯔꯨꯁꯤꯅꯕꯀꯣ ꯍꯣꯔꯦꯟ ꯑꯁꯤꯁꯦ ꯁꯤꯡꯖꯨ ꯆꯥ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯍꯋꯥꯏꯁꯦ ꯃꯥ ꯄꯨꯔꯛꯑꯦꯕꯀꯣ ꯑꯩ ꯅꯨꯄꯤꯅꯀꯣ
ꯑꯗꯨꯗ ꯁꯤꯗ ꯃꯥ ꯊꯣꯡ ꯊꯥꯛꯄ ꯑꯩꯈꯣꯏ ꯃꯥꯒ ꯃꯕꯥꯅꯤ ꯇꯧꯔꯁꯤꯅꯣ ꯉꯁꯤꯗꯤ ꯃꯕꯥꯅꯤ ꯑꯣꯏꯅ ꯊꯣꯡꯍꯜꯂꯒꯦ ꯊꯣꯡ ꯊꯥꯛꯄꯩꯗꯤ ꯃꯌꯥꯝ ꯎꯍꯜꯂꯔꯣꯏꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯒꯅꯤꯕꯀꯣ ꯁꯥꯡꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯁꯤꯃꯨꯛ ꯅꯝꯃꯒ ꯑꯁꯤꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯧꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯁꯤ ꯈꯛꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯕ ꯑꯅꯧꯕ ꯃꯤꯈꯩꯁꯨ ꯍꯣꯠꯅꯕ ꯀꯟꯁꯤꯀꯣ ꯈꯥꯡꯕ ꯀꯟꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯅ ꯀꯩ ꯍꯥꯏꯗꯣꯏꯔ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ